Arambai Tengol na taliba demand tarukta thabak oina numit tara mangani gi manungda pangthoknaba Chief Minister yauna ruling amadi opposition MLA singna punna khuyek piminnakhre. Arambai Tengol amadi Manipur lengaki Minister MLA sing amadi MP yauna senglaba kanglada pangthokiba sari washakminnakhre loinana mifam pangthoktuna khuyek piduna loisinkhre. Arambai Tengol ga ngarang numidang wari sanakiba amada yanakiba amagi matung ina kanglada sari wasaknaba kaukiba aduga mari leinana ngasi ayuk pung tararom tabadagi Arambai Tengol gi maru oiba thaupuba kharaga MLA kuntra neithoiga wari sananaba yanakibadagi kanglada Arambai Tengol gi thaupuba singamadi MLA singsu matam chana laktuna ai isana ireipak ifuruki ngamjaba kharadang oirbasu hona jagani ireipak ifurup ina lining mangnanaba mithibong mitambal oiroi lining thau sana mahina khangsanu lining thau sana mahina yaifare ibudo pakhang mana yaifare haiba sari wasakpagi thaurum adu pangthokhi. Arambai Tengol na kuki militant sing misam de khut tharakpa amadi state force personnel sing yauna misam halakiba thogdok sing na maram oiraga oiragliba Manipur gi phibam asida Manipur gi chief minister yauna maitai gi MLA sing kangla gi uttara sanglen mamangda laibak ki obe sari wasaknaba matam thakiba numit asida pamdaba thogdok thoktanaba state amadi central force sing na kangla gi akoibada palol semduna ngak senki. Ngarang dagi horga kangla tamna changsilakpa yaba lambi sing central force ki case par gari bulletproof gari singna lambi mayai da thachinduna mi fawo changba yahandana thamki ngasi ayuk angan badagi Arambai Tengol gi thongmi sing lakpa gi paw leibadagi kangla tamna lakpa yaba minuthong chingmairong khoyathong BT road uripok maikai dagi flyover bridge makhong thong nambonbi kaisampat moirangkhom konung mamanga chingba kangla gi akoibada central force amadi state force singna lambi thingki tungda pangthokkiba ngasigi mifam aduda Arambai Tengol taliba demand sing lising amaga chamapan yankai mathoi da best year oiraga NRC pangthoktuna mitop sing makhoi gi maramda halan khigadabani kuki lalubu singgi su lokthokpaga loinana makhogi mathakta action lokhatkadabani. Myanmar dagi handak sangsilakliba refugee mayam ama detention center da thamliba si Mizoram da thamba border fencing toba Assam Rifles ke jurisdiction manungda popi thabad kari amata haidaba amadi report amata piraktabana miyamna Assam Rifles po thajaba suglai leitre. Kanglipak Manipur dagi lokthokuna atai paramilitary force na sindokpa kuki illegal migrants sing este list dagi lokthokpa hariba sing si numit tara mangani fawbagi manungda thabakta onthoknaba ngasigi mifamna warep lominakhi hairi ngasi pangthokiba mifam aduda ruling amadi opposition yauna MP sing su saruk yakhi hairi tungda sari washakminabagi thaurum adu hek loibaga Arambai Tengol gi luchingba korongan ba komana ima kaitel da laktuna ngasigi mifam adugi warep sing taningduna khaurang na ngaiduna leiriba miyamda mahakna paudam laduna hai Arambai Tengol gi maikai dagi thamjaba point taruk yauna demand sing adu chief minister yauna MP minister amadi ruling amadi opposition MLA sing amata chithadana makhoi loina mangasi khurek pire athubada center da makhoi na tharagani karigumba center na thabak oina lokhat piraktrabadi miyamga loinana khongjang changsilagani haibasini loinana ngasi nomanini gi mamangda laklamba Ministry of Home Affairs ki maikai dagi lakpa officer sing nasu issue sing asi yamna lumna lawi loinana hauzik leiriba kuki su asi athubada khut thagani haibagi thajaba pirami adubo yengba tai Arambai ngasi uningiba si kari sunate Minister MLA pumnamak miyam asigi makada laibani haibasi utpani haike.